ꯀꯟꯅ ꯊꯧꯕꯁꯨ ꯌꯥꯗ ꯃꯥꯔꯨꯇꯤ 800 ꯑꯉꯧꯕꯗꯨ ꯊꯦꯝꯕꯣꯏ ꯂꯥꯛꯄꯣꯏ ꯌꯦꯡꯗꯨꯅ ꯍꯥꯊꯨ ꯃꯌꯨꯝꯇꯕꯨ ꯌꯧꯍꯧꯔꯗꯤ ꯍꯥꯏꯗꯨꯅ ꯁꯍꯔꯗꯩ ꯌꯥꯝꯅ ꯊꯥꯞꯅ ꯂꯩꯕ ꯆꯤꯡꯈꯣꯡꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯨ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯅꯤ꯫ ꯔꯥꯖꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯍꯤꯡ ꯂꯦꯛꯈꯤꯅꯕ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯨ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯃ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯂꯝꯕꯤꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯊꯥꯁꯤ ꯑꯣꯏꯖꯔꯕꯁꯨ ꯇꯔꯪ ꯉꯥꯜꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯃꯌꯥꯝꯗꯨꯅ ꯑꯇꯤꯌꯥꯗꯨ ꯄꯨꯡꯂꯪ ꯍꯦꯛ ꯂꯪꯕ ꯍꯥꯏꯗꯨ ꯊꯣꯛꯏ꯫ ꯎꯄꯥꯜ ꯋꯥꯄꯥꯜ ꯄꯨꯝꯕꯁꯨ ꯇꯨꯃꯤꯟ ꯂꯦꯞꯂꯤ꯫ ꯀꯧꯖꯦꯡ ꯍꯥꯔꯧ ꯑꯃꯗꯤ ꯍꯔꯤ ꯅꯣꯡꯅꯥꯡꯒꯤ ꯈꯣꯟꯖꯦꯜꯗꯣ ꯐꯅ ꯍꯧꯅ ꯇꯥꯔꯤ꯫ ꯆꯤꯡꯃꯥꯏꯗꯩ ꯆꯦꯟꯊꯔꯛꯂꯤꯕ ꯏꯆꯦꯜꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯑꯍꯤꯡꯗꯨꯒꯤ ꯐꯖꯕꯒꯤ ꯊꯋꯥꯏ ꯍꯥꯞꯂꯤ꯫ ꯃꯁꯤꯗ ꯌꯥꯛꯂꯤꯕ ꯈꯣꯟꯖꯦꯜ ꯍꯥꯏꯕꯕꯨ ꯐꯤ ꯀꯥꯝꯗꯨꯅ ꯉꯁꯥꯏ ꯒꯥꯔꯤ ꯍꯦꯛ ꯊꯧꯗꯣꯔꯛꯄꯗꯒꯤ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯔꯥꯖꯨꯒꯤ ꯂꯣꯏꯅꯕꯤ ꯃꯦꯝꯊꯣꯏ ꯃꯉꯥꯏꯔꯦ꯫ ꯃꯦꯝꯊꯣꯏꯒꯤꯗꯤ ꯂꯨꯍꯣꯡꯂꯤꯕ ꯃꯐꯝꯗꯨ ꯃꯄꯥꯝꯒ ꯂꯩꯀꯥꯏ ꯊꯪꯅꯔꯤꯕꯅꯤ꯫ ꯃꯄꯥꯝ ꯆꯪꯗꯨꯅ ꯑꯍꯤꯡ ꯂꯦꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯐꯅ ꯀꯟꯅ ꯇꯛꯄꯅꯤ꯫ ꯔꯥꯖꯨꯅ ꯌꯥꯃꯟꯗꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯃꯦꯝꯊꯣꯏ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯧꯗꯨꯅ ꯌꯨꯝ ꯌꯧꯗꯣꯔꯁꯤꯐꯥꯎ ꯁꯨꯛꯇꯣꯛꯂꯤꯕꯅꯤ꯫ ꯒꯣꯂꯥꯏꯗꯣ ꯊꯦꯛꯂꯛꯄꯗ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯦꯝꯊꯣꯏ ꯃꯉꯛꯇꯨ ꯅꯣꯟꯈꯠꯇꯨꯅ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯏ꯫ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠꯇꯨꯅ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗ ꯅꯠꯇꯅ ꯃꯐꯤ ꯃꯔꯣꯜ ꯐꯤꯕꯝ ꯆꯥꯗꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯔꯥꯖꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯗꯨꯅ ꯒꯥꯔꯤ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯝꯊꯗꯨꯅ ꯐꯤꯕꯝ ꯁꯣꯛꯅ ꯇꯥꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯥꯔꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯏ꯫ ꯃꯦꯝꯊꯣꯏ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯥꯡ ꯈꯪꯌꯥꯟ ꯌꯥꯜꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯌꯦꯡꯂꯨꯔꯅꯨ, ꯑꯍꯤꯡꯁꯤ ꯅꯣꯡꯌꯥꯏ ꯍꯦꯜꯂꯛꯑꯦ꯫ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯊꯨꯅ ꯌꯥꯡꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯦ, ꯃꯤꯅꯦ ꯂꯥꯏꯅꯁꯨ ꯈꯪꯗꯕꯁꯤꯗ"꯫ ꯔꯥꯖꯨ ꯃꯦꯝꯊꯣꯏꯒꯤ ꯃꯈꯨꯠꯇꯣ ꯈꯪꯀꯟ ꯀꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯕꯗꯤ ꯁꯤꯕꯅ ꯍꯥꯜꯂꯅꯤ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯔꯒꯤ ꯊꯣꯡꯗꯣ ꯐꯕꯠ ꯍꯥꯡꯗꯣꯛꯇꯨꯅ ꯁꯣꯛꯇꯨꯅ ꯇꯥꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯒꯨꯝ ꯎꯏ꯫ ꯃꯝꯅ ꯃꯝꯕꯒ ꯃꯁꯛꯇꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯔꯥꯖꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯃꯦꯝꯊꯣꯏꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯇꯞꯅ ꯍꯤꯞꯊꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯦꯝꯊꯣꯏꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯇꯥꯗꯅꯕ ꯉꯥꯛꯇꯨꯅ ꯐꯝꯂꯦ꯫ ꯔꯥꯖꯨ ꯊꯨꯅ ꯌꯥꯡꯅ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯆꯤꯡꯈꯣꯡꯂꯣꯝꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯇꯥꯕ ꯂꯝꯕꯤꯗꯨ ꯇꯝꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯑꯦ꯫ ꯒꯥꯔꯤ ꯈꯪꯊꯧ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯆꯧꯀ꯭ꯔꯤꯗ ꯎꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯆꯧꯀꯤꯗꯥꯔꯗꯣ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ꯫ ꯆꯧꯀꯤꯗꯥꯔꯗꯣ ꯃꯃꯤꯠ ꯁꯤꯡꯕꯣꯏ ꯁꯤꯡꯗꯕꯣꯏ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯅꯥꯕꯗꯨ ꯊꯥꯡꯖꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯃꯊꯛꯇꯨꯗ ꯇꯞꯅ ꯍꯤꯞꯊꯍꯜꯂꯝꯂꯒ ꯆꯧꯀꯤꯗꯥꯔꯗꯣ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤ꯫ ꯔꯥꯖꯨ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯅ ꯅꯨꯄꯤ ꯃꯆꯥꯅ ꯍꯤꯞꯂꯤꯕ ꯕꯦꯗꯇꯨꯒꯤ ꯑꯀꯣꯏꯕꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯇꯨ ꯃꯃꯤꯠ ꯅꯣꯏꯅ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯤꯍꯨꯟ ꯌꯦꯡꯉꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄ ꯃꯇꯨꯡꯏꯟꯅ ꯔꯥꯖꯨ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯔꯥꯖꯨ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯊꯥꯔꯤꯕ ꯃꯈꯣꯡ ꯅꯣꯝ ꯍꯥꯏꯔꯕ ꯐꯥꯟꯁꯥꯡꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯃꯦꯝꯊꯣꯏ ꯍꯥꯟꯅ ꯈꯔꯒ ꯁꯥꯎꯔꯝꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯁꯛꯁꯨ ꯈꯪꯗꯕꯤ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤꯗꯃꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅ ꯃꯥꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯊꯤ ꯊꯣꯛꯍꯟꯈꯤ꯫ ꯃꯦꯝꯊꯣꯏ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯍꯥꯏꯔꯛꯏ, "ꯏꯄꯥꯝꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯑꯍꯤꯡ ꯂꯩꯈ꯭ꯔꯁꯤ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯂꯕꯗꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯏꯃꯤꯠꯁꯤꯅ ꯎꯖꯔꯝꯂꯣꯏꯗꯕꯅꯤ꯫ ꯍꯥꯏꯔꯨꯔꯒ ꯑꯩ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯄ ꯍꯩꯅꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯁꯤ ꯅꯠꯇ꯭ꯔꯣꯕ ꯇꯥꯃꯣꯅ ꯄꯥꯝꯂꯤꯁꯦ? ꯅꯨꯡꯉꯥꯏꯔꯦꯅꯦ ꯍꯧꯖꯤꯛꯇꯤ, ꯐꯔꯦꯅꯦ"꯫ ꯃꯦꯝꯊꯣꯏꯅ ꯉꯥꯡꯂꯤꯕꯗꯨ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯔꯥꯖꯨ ꯃꯈꯥ ꯆꯤꯛꯂꯒ ꯃꯀꯣꯛꯇꯨ ꯅꯣꯟꯈꯠꯂꯛꯇꯨꯅ ꯃꯦꯝꯊꯣꯏꯗ ꯁꯥꯎꯔꯞ ꯌꯦꯡꯂꯛꯏ꯫ ꯃꯦꯝꯊꯣꯏ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯤꯅꯤꯠ 15ꯃꯨꯛ ꯂꯩꯔꯒ ꯗꯣꯛꯇꯔꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏ, ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯕꯖꯥꯠꯅꯣ?
ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯗ ꯄꯥꯎ ꯄꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯔꯥꯖꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯁꯨ ꯋꯥꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯊꯈꯤꯗꯕ ꯌꯥꯔꯣꯏ꯫ ꯃꯁꯛꯁꯦ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥ ꯃꯁꯛ ꯇꯥꯛꯆꯕ ꯌꯥꯕ ꯃꯁꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯉꯥꯏꯈꯤꯁꯤ꯫ ꯃꯦꯝꯊꯣꯏ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯌꯥꯅꯤꯡꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯔꯥꯖꯨ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯒꯜ ꯄꯥꯏꯗꯨꯅ ꯅꯣꯝꯂꯛꯄꯗ ꯇꯞꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯔꯥꯖꯨ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯃꯦꯝꯊꯣꯏꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯁ, ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ꯭ꯔꯥ? ꯃꯦꯝꯊꯣꯏ, ꯔꯥꯖꯨ ꯍꯧꯒꯠꯇꯨꯅ ꯆꯪꯉꯤ꯫ ꯃꯦꯝꯊꯣꯏ ꯃꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯔꯥꯖꯨ ꯐꯃꯨꯡꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯒ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯀꯔꯝꯅ ꯃꯐꯝꯗꯨꯗ ꯅꯊꯟꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯅꯨꯄꯤꯗꯨꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯈꯨꯠꯇꯨꯅ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯤꯡ ꯑꯁꯥ ꯀꯧꯋꯦ꯫ ꯑꯩ ꯌꯨꯝꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯒ ꯉꯁꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯟꯕ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯏꯐꯝꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯠꯇ꯭ꯔꯕ ꯗꯥꯀꯨꯁꯤꯡꯗꯨꯗ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯑꯩꯕꯨ ꯌꯣꯟꯊꯣꯛꯄꯤꯔꯝꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯄꯪꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯨꯠ ꯈꯨꯠꯇꯨꯝ ꯑꯅꯤꯗꯨꯅ ꯃꯀꯣꯛꯇ ꯄꯣꯞ ꯊꯥꯖꯤꯟꯖꯩ꯫ ꯃꯦꯝꯊꯣꯏ ꯑꯁꯥꯒꯤ ꯃꯈꯨꯠ ꯐꯥꯗꯨꯅ, ꯐꯔꯦꯁꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯁꯥꯅ ꯍꯤꯞꯂꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇꯨꯗ ꯐꯝꯊꯔꯛꯇꯨꯅ ꯑꯁꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯔꯥꯖꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, ꯅꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯗ ꯄꯥꯎ ꯄꯤꯅꯕ ꯅꯪ ꯄꯥꯎ ꯐꯥꯎꯕ ꯌꯥꯕ ꯅꯝꯕꯔꯒ ꯆꯤꯟꯐꯥ ꯄꯨꯕ꯭ꯔꯥ? ꯑꯁꯥ ꯃꯕꯨꯡꯒꯤ ꯅꯝꯕꯔꯗꯨ ꯔꯥꯖꯨꯗ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯨ ꯈꯔ ꯆꯠꯊꯣꯔꯛꯂꯒ ꯐꯣꯟ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯑꯍꯤꯡ ꯑꯣꯏꯕꯅ ꯐꯣꯟꯗꯨ ꯄꯥꯛ ꯑꯣꯛꯇꯦ꯫ ꯍꯟꯖꯤꯟ ꯇꯧꯕꯗ ꯄꯥꯏꯗꯤ ꯄꯥꯏꯔꯛꯂꯦ꯫ ꯔꯥꯖꯨ, ꯁꯤꯁꯤꯕꯨ ꯑꯁꯥꯒꯤ ꯃꯕꯨꯡ ꯑꯣꯏꯕꯤꯔꯕꯣ? ꯊꯥꯅꯤꯜ ꯇꯨꯝꯂꯝꯕꯒꯤ ꯃꯃꯤꯠ ꯁꯤꯡꯕꯣꯏ ꯁꯤꯡꯗꯕꯣꯏ ꯈꯨꯝꯂꯛꯏ꯫ ꯃꯥꯅꯦ, ꯀꯅꯥ? ꯔꯥꯖꯨ, ꯁꯣꯝꯒꯤ ꯏꯆꯜꯗꯣ ꯆꯤꯡꯌꯥꯒꯤ KK ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ꯫ ꯌꯥꯔꯗꯤ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨꯕ꯫ ꯊꯥꯅꯤꯜ ꯌꯥꯝꯅ ꯉꯛꯅ, ꯍꯥ? ꯀꯔꯤ? ꯑꯩꯒꯤ ꯏꯆꯟꯕꯣ? ꯀꯃꯥꯏꯅ ꯃꯥꯗꯤ ꯑꯗꯨꯗ? ꯔꯥꯖꯨ, ꯀꯥ ꯍꯦꯟꯅ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯗ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯋꯥꯈꯜ ꯇꯥꯔꯦ꯫ ꯏꯆꯟ ꯄꯥꯏꯍꯟꯖꯔꯛꯀꯦ꯫ ꯔꯥꯖꯨ ꯐꯣꯟꯗꯨ ꯑꯁꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯥ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ, ꯗꯗꯥ ꯍꯥꯏꯅ ꯀꯧꯔꯝꯂꯒ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯨ ꯐꯣꯟꯗꯨ ꯑꯁꯥꯗꯒꯤ ꯂꯧꯔꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯌꯥꯔꯗꯤ ꯈꯔ ꯊꯨꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯩꯈꯣꯏꯁꯨ ꯍꯟꯕ ꯌꯥꯗꯗꯅ ꯂꯩꯔꯦ꯫ ꯊꯥꯅꯤꯜ, ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯂꯥꯛꯆꯔꯒꯦ꯫ ꯉꯥꯏꯍꯥꯛꯇꯪꯒ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯐꯣꯟꯗꯨ ꯊꯝꯂꯒ ꯔꯥꯖꯨ ꯑꯁꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯀꯞꯂꯨꯅꯨꯁꯦ, ꯅꯕꯨꯡꯁꯨ ꯌꯧꯔꯛꯂꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯑꯁꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥꯅꯤꯜ ꯒꯥꯔꯤ ꯃꯆꯥꯗꯣ ꯊꯧꯖꯤꯜꯂꯛꯇꯨꯅ ꯇꯞꯐꯤꯡ ꯒꯥꯔꯤꯗꯣ ꯈꯥꯝꯂꯝꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯥꯅꯤꯜ, ꯀꯔꯥꯏꯅꯣ? ꯑꯩꯒꯤ ꯏꯆꯟ ꯑꯁꯥꯕꯨ, ꯃꯥꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ? ꯔꯥꯖꯨ, ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯆꯤꯡꯏ꯫ ꯊꯥꯅꯤꯜ ꯊꯣꯡꯖꯤꯟꯗꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯈꯪꯎ ꯍꯦꯛ ꯎꯔꯦ꯫ ꯊꯥꯅꯤꯜ ꯅꯨꯄꯤꯗꯨ ꯎꯕꯗ ꯈꯣꯡꯊꯥꯡ ꯈꯪꯂꯦꯞ ꯂꯦꯞꯄꯦ꯫ ꯃꯀꯂꯥꯞꯇꯣ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯊꯃꯣꯏ ꯃꯅꯨꯡꯗ ꯆꯣꯡꯂꯤꯕ ꯃꯤꯍꯨꯟꯗꯨ ꯃꯄꯥꯟ ꯊꯣꯛꯅ ꯅꯪ ꯆꯣꯡꯂꯛꯏ꯫ ꯃꯥꯒꯤ ꯃꯑꯣꯡ ꯎꯕꯗ ꯔꯥꯖꯨ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯄꯨꯡꯉ ꯉꯛꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯑꯔꯩꯕ ꯊꯧꯅꯥ ꯈꯣꯝꯖꯤꯟꯗꯨꯅ ꯃꯈꯣꯡꯗꯨ ꯇꯞꯅ ꯃꯄꯥꯟꯂꯣꯝꯗ ꯊꯥꯡꯗꯣꯛꯂꯝꯃꯤ꯫ ꯊꯥꯅꯤꯜꯒꯤ ꯈꯨꯗꯥꯡꯗ ꯇꯨꯡꯂꯣꯝꯗꯒꯤ ꯔꯥꯖꯨꯅ ꯈꯪꯌꯥꯟ ꯌꯥꯜꯂꯛꯏ꯫ ꯊꯥꯅꯤꯜ ꯈꯪꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯊꯥꯅꯤꯜꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯔꯥꯖꯨ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯔꯥꯖꯨ ꯀꯤꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯅꯪꯅ ꯅꯪꯒꯤ ꯅꯆꯜ ꯎꯔꯒ ꯑꯗꯨꯛ ꯀꯤꯔꯤꯗꯨꯕꯣ? ꯊꯥꯅꯤꯜ ꯃꯁꯥ ꯄꯨꯝꯕ ꯀꯤꯕꯅ ꯊꯛ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯔꯥꯖꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯆꯟ ꯅꯠꯇꯦ꯫ ꯃꯥꯗꯤ ꯉꯁꯥꯏ ꯑꯌꯨꯛ ꯈꯛꯇ ꯄꯣꯠꯂꯣꯏꯈ꯭ꯔꯤꯕ ꯍꯛꯆꯥꯡꯅꯤ꯫
ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯔꯥꯖꯨ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯔꯝꯃꯤ ꯑꯃꯗꯤ ꯀꯤꯕꯅ ꯈꯣꯟꯖꯦꯜ ꯂꯤꯛꯂꯞ ꯇꯧꯔꯒ ꯆꯞ ꯃꯥꯟꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯣꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯉꯁꯥꯏ ꯈꯛꯇ ꯄꯣꯂꯣꯏꯈ꯭ꯔꯤꯕ ꯍꯛꯆꯥꯡꯅꯤ ꯑꯩ ꯏꯁꯥꯁꯨ ꯄꯣꯂꯣꯏꯕ ꯌꯥꯎꯖꯔꯨꯕꯅꯤ ꯇꯟꯖꯥꯗꯨꯗ ꯃꯩꯁꯨ ꯑꯃꯨꯛ ꯃꯨꯠꯈꯤꯔꯝꯃꯤ ꯑꯇꯤꯌꯥꯁꯨ ꯑꯃꯨꯕ ꯂꯩꯆꯤꯟꯇꯅ ꯄꯨꯡꯌꯣꯝ ꯌꯣꯝꯁꯤꯟꯈꯤꯔꯝꯃꯤ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯗꯨ ꯒꯝ ꯂꯥꯎꯅ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯎꯄꯥꯛꯀꯤ ꯃꯈꯥꯔꯣꯝꯗꯒꯤ ꯊꯥꯅꯤꯜꯒꯤ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯀꯥ ꯀꯥꯗꯨꯅ ꯆꯦꯟꯈꯤ ꯊꯥꯅꯤꯜ ꯈꯪꯕꯣꯏ ꯀꯤꯕꯣꯏ ꯈꯪꯆꯣꯡ ꯆꯣꯡꯕꯗ ꯇꯦꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯟꯁꯥꯡꯗꯨꯗ ꯇꯥꯁꯤꯜꯂꯨꯏ ꯐꯟꯁꯥꯡꯗꯨ ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯊꯥꯅꯤꯜ ꯎꯞꯇꯨꯅ ꯇꯥꯏ ꯔꯥꯖꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯒꯥꯔꯤꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯧꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯒꯥꯔꯤ ꯁꯣ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯐꯟꯁꯥꯡꯗꯨꯗ ꯂꯩꯍꯧꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯆꯧꯀꯤꯗꯥꯔꯗꯨ ꯇꯣꯔꯆ ꯑꯃ ꯀꯥꯞꯇꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇ ꯄꯨꯈꯠꯂꯝꯕ ꯑꯅꯥꯕꯗꯨꯗꯤ ꯄꯨꯊꯈ꯭ꯔꯕ ꯑꯣꯏꯔꯦ ꯆꯧꯀꯤꯗꯥꯔꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯔꯥꯖꯨ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯝꯃꯤ ꯊꯥꯅꯤꯜ ꯍꯧꯒꯠꯇꯨꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯒꯦꯠꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯔꯥꯖꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯊꯥꯅꯤꯜꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯒꯦꯠ ꯃꯌꯥ ꯌꯧꯔꯝꯗꯥꯏꯗ ꯃꯦꯝꯊꯣꯏ ꯈꯨꯅꯤꯡ ꯂꯩꯊꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯐꯣꯝ ꯂꯥꯎꯅ ꯇꯨꯏ ꯃꯈꯣꯏꯒꯤ ꯀꯥꯔꯒꯤ ꯃꯤꯡꯁꯦꯜꯗꯨ ꯖ꯭ꯔꯦꯡ ꯖ꯭ꯔꯦꯡ ꯃꯊꯪ ꯀꯥꯏꯈꯤ ꯃꯊꯛꯇ ꯄꯥꯜꯂꯤꯕ ꯍꯩꯅꯧ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯖꯤꯡꯒ ꯃꯊꯛꯇ ꯀꯦꯜꯂꯛꯏ ꯃꯥꯏꯀꯩ ꯈꯪꯗꯅ ꯁꯤꯠꯂꯤꯕ ꯀꯜꯂꯕ ꯅꯨꯡꯁꯤꯠꯇꯨꯅ ꯎꯁꯥ ꯃꯁꯥ ꯇꯦꯛꯇꯨꯅ ꯕꯨꯝ ꯕꯨꯝ ꯇꯨꯊꯔꯛꯂꯝꯃꯤ ꯔꯥꯖꯨꯅ ꯃꯦꯝꯊꯣꯏꯕꯨ ꯆꯤꯡꯈꯠꯇꯨꯅ ꯃꯦꯝꯊꯣꯏꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯜꯍꯟꯗꯨꯅ ꯉꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯦꯝꯊꯣꯏ ꯑꯌꯨ ꯍꯥꯏꯖꯕ ꯐꯥꯎ ꯅꯪꯖꯗ꯭ꯔꯦ ꯃꯈꯣꯡ ꯁꯦꯛ ꯁꯦꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯊꯋꯥꯏꯗꯕꯨ ꯍꯤꯡꯂꯗꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯏ ꯆꯧꯀꯤꯗꯥꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯒꯦꯠ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯂꯒ ꯈꯤꯇꯪ ꯀꯤꯔꯞꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯦꯞꯂꯤꯗꯣ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯅꯨꯄꯤꯗꯨ ꯑꯣꯟꯊꯣꯔꯛꯇꯦ ꯃꯈꯣꯡ ꯅꯥꯝꯃ ꯒꯦꯠꯂꯣꯝꯗ ꯊꯥꯡꯕ ꯍꯧꯏ ꯆꯧꯀꯤꯗꯥꯔꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯅꯪꯕꯨ ꯅꯅꯥ ꯄꯪꯕ꯭ꯔꯣ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯁꯥꯅ ꯂꯥꯎꯔꯛꯂꯝꯃꯤ ꯒꯦꯠ ꯃꯌꯥꯗ ꯂꯦꯞꯂꯝꯕ ꯅꯨꯄꯤꯗꯨ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯆꯧꯀꯤꯗꯥꯔꯗꯨꯒꯤ ꯃꯃꯥꯡꯃꯛꯇ ꯈꯪꯂꯦꯞ ꯂꯦꯞꯂꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏ ꯑꯃꯗꯤ ꯃꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗꯨ ꯎꯕꯗ ꯆꯧꯀꯤꯗꯥꯔꯗꯨ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ ꯆꯦꯟꯕ ꯌꯥꯕ ꯐꯅ ꯀꯟꯅ ꯆꯦꯜꯂꯨꯔꯕꯁꯨ ꯔꯥꯖꯨ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯊꯥꯅꯤꯜꯗꯨ ꯑꯁꯤꯕꯁꯤꯡꯒꯤ ꯃꯣꯡꯐꯝ ꯑꯣꯏꯔꯤꯕ ꯂꯝꯍꯥꯡꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯣꯡꯐꯝꯃꯛꯇꯨꯗ ꯊꯨꯡꯂꯈꯤ ꯃꯥꯏꯀꯩ ꯄꯨꯝꯕ ꯍꯨꯏ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯊꯟꯈꯤꯔꯝꯃꯤ ꯀ꯭ꯋꯥꯛꯁꯨ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯂꯤ ꯅꯥꯍꯦ ꯅꯥꯍꯦꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯣꯡꯐꯝꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯀꯟꯈꯠꯂꯛꯄꯅ ꯍꯦꯟꯃꯟꯅ ꯀꯟꯃꯟꯈꯤꯕꯅ ꯇꯥꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯅꯥꯗꯨ ꯃꯈꯨꯠꯅ ꯈꯪꯃꯦꯟ ꯃꯦꯟꯁꯤꯜꯂꯒ ꯃꯃꯤꯠ ꯆꯦꯖꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯈꯣꯟꯖꯦꯜꯗꯨ ꯈꯪꯂꯦꯞ ꯑꯃꯨꯛ ꯂꯦꯞꯈꯤ ꯃꯥꯏꯀꯩ ꯄꯨꯝꯕ ꯆꯤꯛ ꯍꯦꯛ ꯂꯥꯎꯈꯩ ꯇꯨꯃꯤꯟ ꯂꯩꯈꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯛꯂꯒ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯃꯦꯝꯊꯣꯏ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯛꯏ ꯃꯦꯝꯊꯣꯏꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯝꯕ ꯔꯥꯖꯨ ꯑꯃꯗꯤ ꯊꯥꯅꯤꯜ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯦꯝꯊꯣꯏ ꯔꯥꯖꯨꯕꯨ ꯀꯧ ꯀꯧꯗꯨꯅ ꯁꯣꯔꯣꯛ ꯇꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯃꯈꯣꯡ ꯁꯦꯛꯅ ꯁꯦꯛꯅ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯊꯣꯛꯂꯛꯏ ꯃꯦꯝꯊꯣꯏꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯀꯣꯛꯃꯨꯛ ꯋꯥꯡꯅ ꯍꯧꯔꯤꯕ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯦꯝꯊꯣꯏ ꯀꯤꯕꯅ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯃꯥꯅ ꯂꯦꯞꯂꯤꯕꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯍꯧꯗꯣꯡ ꯑꯃ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯃꯦꯝꯊꯣꯏ ꯃꯅꯤꯡꯗ ꯃꯀꯣꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯃꯨꯁꯨꯛ ꯃꯨꯕ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯍꯧꯗꯣꯡ ꯑꯃ ꯂꯩꯔꯝꯂꯦ ꯈꯪꯍꯧꯗ ꯇꯨꯃꯤꯟ ꯀꯨꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯍꯧꯗꯣꯡꯗꯨ ꯃꯉꯣꯟꯗ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯏ ꯃꯦꯝꯊꯣꯏꯅ ꯂꯦꯞꯂꯤꯕ ꯂꯩꯃꯥꯏꯗꯨ ꯈꯪꯅꯝ ꯅꯝꯊꯈꯤꯗꯨꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯃꯗꯤ ꯉꯝꯈꯩ ꯂꯩꯇꯅ ꯂꯨꯔꯕ ꯀꯣꯝ ꯑꯃꯗ ꯃꯦꯝꯊꯣꯏ ꯍꯧꯗꯣꯡꯗꯨꯒ ꯂꯣꯏꯅꯅ ꯇꯥꯁꯤꯟꯈꯤ ꯔꯥꯖꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ
ꯁꯔꯨ ꯁꯌꯥꯡꯇꯅ ꯊꯜꯂꯕ ꯂꯝꯄꯥꯛ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯌꯥꯝꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯦꯝꯊꯣꯏ ꯃꯦꯝꯊꯣꯏ ꯍꯥꯏꯅ ꯀꯧꯔꯛꯂꯦ꯫ ꯔꯥꯖꯨ ꯐꯣꯟꯒꯤ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯇꯨꯅ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯃꯃꯥꯡꯂꯣꯝꯗ ꯊꯥꯡꯂꯝꯃꯤ꯫ ꯑꯈꯥꯛ ꯑꯔꯥꯎꯕ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯔꯝꯃꯤ꯫ ꯅꯣꯡ ꯈꯥꯛꯄꯒꯤ ꯑꯃꯨꯛꯀꯤ ꯈꯣꯟꯖꯦꯜꯗ ꯔꯥꯖꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯔꯥꯖꯨ ꯇꯣꯔꯆ ꯂꯥꯏꯠꯇꯨꯒꯤ ꯃꯉꯥꯜꯗ ꯑꯇꯤꯌꯥꯗꯒꯤ ꯇꯥꯔꯛꯂꯤꯕꯗꯨ ꯏꯁꯤꯡ ꯅꯠꯇꯦ, ꯏꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯔꯥꯖꯨꯒꯤ ꯃꯁꯥ ꯄꯨꯝꯕꯗꯨ ꯏꯇꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯔꯥꯖꯨꯅ ꯑꯔꯩꯕ ꯃꯥꯒꯤ ꯊꯧꯅꯥ ꯈꯣꯝꯖꯤꯟꯗꯨꯅ ꯌꯦꯠ ꯑꯣꯏꯗ ꯇꯣꯔꯆꯇꯨ ꯀꯥꯞꯇꯨꯅ ꯂꯥꯎꯔꯛꯏ꯫ ꯑꯩꯕꯨ ꯅꯪꯅ ꯑꯣꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯀꯟꯅꯅꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯄꯒꯤꯔꯣ? ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕ, ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯗꯨꯅ ꯈꯥꯛꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯑꯀꯣꯏꯕꯗꯨ ꯈꯣꯟꯊꯥꯡ ꯌꯩꯔꯝꯃꯤ꯫ ꯑꯃꯨꯛ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯔꯥꯖꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯂꯝꯗꯦ꯫ ꯐꯣꯟꯒꯤ ꯇꯣꯔꯆ ꯃꯨꯠꯈ꯭ꯔꯦ꯫ ꯐꯣꯟꯗꯨꯁꯨ ꯅꯝꯕ ꯆꯠꯈꯤꯗ꯭ꯔꯦ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯔꯥꯖꯨꯒꯤ ꯃꯈꯣꯡꯗꯨ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯀꯣꯏꯕꯗ ꯀꯤꯅ ꯌꯦꯡꯂꯒ ꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯂꯛꯑꯦ꯫ ꯊꯣꯡꯗꯨ ꯃꯊꯟꯇ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯊꯥꯅꯤꯜ ꯊꯣꯡꯗꯨꯗ ꯃꯃꯥꯏꯗꯨ ꯕꯣꯝ ꯂꯥꯎꯅ ꯊꯦꯡꯖꯤꯜꯂꯦ꯫ ꯀ꯭ꯋꯥꯛꯅ ꯑꯊꯥꯞꯄꯗ ꯂꯥꯛꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯦ꯫ ꯈꯥꯡꯄꯣꯛꯇꯨ ꯄꯨꯡꯃꯝꯃꯦ꯫ ꯎ ꯋꯥꯁꯨ ꯕꯣꯝ ꯇꯨꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ꯫ ꯈꯥꯡꯄꯣꯛꯁꯪꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯦ꯫ ꯊꯥꯅꯤꯜ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯜꯂꯛꯑꯦ꯫ ꯈꯥꯡꯄꯣꯛꯁꯪꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯀꯥꯆꯤꯟ ꯑꯗꯨꯗ ꯍꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯊꯥꯅꯤꯜ ꯌꯥꯝꯅ ꯀꯤꯅ ꯑꯋꯥꯡ ꯊꯪꯕ ꯀꯥꯆꯤꯟꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯑꯦ꯫ ꯃꯃꯤꯑꯣꯏ ꯁꯥꯃꯤꯑꯣꯏ ꯅꯨꯄꯤ ꯑꯃ ꯃꯀꯣꯛꯇꯨ ꯃꯈꯨꯗ ꯅꯣꯟꯊꯔꯒ ꯃꯈꯨꯠꯅ ꯃꯁꯝꯗꯣ ꯄꯪꯐꯣꯏꯗ ꯐꯣꯏꯗꯨꯅ ꯂꯩꯕꯗꯣ ꯎꯔꯨꯏ꯫ ꯅꯨꯄꯤꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯃꯁꯝ ꯐꯣꯏꯗꯨꯅ ꯆꯤꯡꯕꯒꯨꯝ ꯂꯥꯎꯗꯨꯅ ꯀꯝꯂꯛꯑꯦ꯫ ꯃꯁꯝꯗꯒꯤ ꯆꯩ ꯃꯇꯦꯛ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯁꯥꯒꯤ ꯃꯐꯩꯒꯟꯗ ꯆꯩꯗꯨꯅ ꯍꯟꯖꯤꯟ ꯊꯤꯟꯖꯤꯟꯖꯩ꯫ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯇꯧꯕ ꯃꯇꯝꯗ ꯊꯥꯅꯤꯜꯒꯤ ꯃꯐꯩꯒꯟꯗꯨ ꯏꯇꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯛꯏ꯫ ꯑꯃꯗꯤ ꯆꯩꯅꯥꯗꯨ ꯊꯥꯅꯤꯜꯗ ꯐꯪꯂꯝꯃꯦ꯫ ꯊꯥꯅꯤꯜ ꯂꯩꯃꯥꯏꯗ ꯎꯞꯇꯨꯅ ꯇꯥꯁꯤꯜꯂꯦ꯫ ꯑꯅꯥꯕꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗ ꯊꯥꯅꯤꯜ ꯀꯣꯏꯔꯥꯎ ꯂꯥꯎꯔꯦ꯫ ꯃꯈꯨꯕꯥꯛꯅ ꯂꯩꯃꯥꯏꯗ ꯕꯣꯝ ꯊꯥꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯦ꯫ ꯅꯨꯄꯤꯗꯨ ꯀꯥꯆꯤꯟꯗꯨꯗꯒꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯤ ꯇꯨꯃꯤꯟꯅ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯃꯨꯛ ꯁꯪ ꯃꯊꯛꯇꯨꯗꯒꯤ ꯇꯥꯔꯛꯏ꯫ ꯐꯤꯕꯝ ꯀꯥꯏꯔꯕ, ꯐꯤ ꯊꯨꯡꯗ꯭ꯔꯕ, ꯃꯁꯥ ꯄꯨꯝꯕ ꯊꯥꯡꯅ ꯌꯥꯟꯈꯤꯕꯒꯤ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯇꯥꯛꯐꯝꯇꯅ ꯌꯣꯝꯂꯕꯤ ꯅꯨꯄꯤꯗꯨ ꯊꯥꯅꯤꯜꯒꯤ ꯃꯃꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯜꯂꯝꯃꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯠꯇꯨ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯇꯥꯔꯦ꯫ ꯃꯥꯏꯊꯣꯡꯗ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯁꯥꯎꯕꯅ ꯊꯜꯂꯝꯃꯤ꯫ ꯊꯥꯅꯤꯜ ꯂꯩꯃꯥꯏꯗ ꯃꯈꯨ ꯀꯨꯜꯂꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯝ ꯆꯕꯨꯟ ꯑꯃ ꯃꯌꯥꯗ ꯈꯪꯅꯝ ꯅꯝꯈꯤꯕꯒꯨꯝ ꯇꯧꯈꯤ꯫ ꯊꯥꯅꯤꯜ ꯃꯌꯥꯗꯒꯤ ꯁꯝ ꯆꯕꯨꯜꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ꯫ ꯊꯥꯅꯤꯜ ꯃꯃꯤꯠꯇꯨ ꯃꯄꯤꯅ ꯄꯨꯡꯆꯣꯠꯂꯦ꯫ ꯈꯥꯡꯄꯣꯛꯁꯪꯗꯨ ꯃꯩꯈꯨ ꯇꯞꯅ ꯀꯥꯔꯛꯏ꯫ ꯊꯥꯅꯤꯜ ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯛꯇ꯭ꯔꯦ꯫ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪꯗꯨ ꯃꯩꯔꯤ ꯊꯣꯛꯅ ꯃꯩ ꯒ꯭ꯔꯣꯡ ꯆꯥꯛꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯃꯥꯏꯊꯣꯡ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯥꯅꯤꯜꯒꯤ ꯑꯀꯣꯏꯕꯗ ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯛꯏ꯫ ꯊꯥꯅꯤꯜ ꯃꯁꯥꯗꯨ ꯁꯝꯁꯤꯡꯗꯨꯅ ꯂꯩꯃꯥꯏꯗ ꯎꯆꯨꯛ ꯌꯩꯗꯨꯅ ꯄꯨꯟꯈ꯭ꯔꯕꯒꯨꯝ ꯂꯦꯡꯕ ꯐꯥꯎ ꯉꯝꯖꯔꯝꯗꯦ꯫ ꯊꯣꯡꯂꯣꯝꯗ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯃꯄꯤ ꯆꯗꯨꯝ ꯇꯥꯅ ꯀꯞꯇꯨꯅ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕꯗꯨ ꯃꯩꯅ ꯒ꯭ꯔꯪ ꯆꯥꯛꯂꯤꯕ ꯁꯪꯗꯨꯗ ꯌꯦꯡꯗꯨꯅ